Hai ma'am, ano video da ano mathel ang loy na ma'am mo kana taram oksari akoy ngasi chaga daro mathel asidi goi palang sak thong mane ado palang sak se hojiki anga ngai ni khamoy ko ado ahan ngai ne ahan khaina de dum khang gani ado yengase palang sak kang soi ne ko oi na ngachik ngaro gai tabi mình gai tabi có sân mình sẽ hỏi mùa ông có sân là gì một cái nào sao sẽ hỏi mùa ông này mùa cho ra sân một cái trai đâu gì có một cái reaction đó các bạn tao gì không cái chile thấy nhà để tạm biệt sáng nga xích sẽ nhằm tạo mà đấy nhằm hôn lên này nè em nga xích sẽ tăng lên rồi cho cái gì được market number one kìa mình kìa start cả bấm đỡ tay vô hồng nga xích sẽ không ngao được rồi mà mình chứ không ngồi
Mamenꯒꯤ ꯄꯩꯁꯥ ꯃꯃꯟꯁꯦ ꯍꯥꯏꯔꯝꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯃꯃꯟ ꯍꯥꯏꯔꯝꯒꯦ ꯅꯠꯇꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯂꯩ ꯆꯠꯂꯒ ꯁꯥꯎꯔꯛꯀꯅꯤ ꯃꯃꯟ ꯇꯥꯕꯗ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦ ꯁꯤꯒꯤ ꯉꯥꯆꯤꯛꯁꯦ ꯁꯤꯒꯤ ꯃꯃꯟꯁꯦ ꯄꯋꯥꯗ 100 ꯈꯤꯇꯪ ꯄꯤꯍꯧꯕꯅꯦ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯐꯣꯟꯗ ꯑꯗꯨꯝ ꯀꯥꯜꯀꯨꯂꯦꯇꯔ ꯄꯨꯊꯣꯛꯑꯒ ꯍꯣꯠꯂꯒ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯝ ꯂꯩ ꯆꯠꯂꯣ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏ ꯈꯨꯍꯥꯎꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯂꯪꯁꯥꯛꯁꯦ ꯍꯤꯡꯒꯣꯜ ꯍꯧꯕ ꯄꯥꯂꯪꯁꯥꯛꯅꯤꯀꯣ ꯏꯀꯥꯏꯊꯕꯤꯁꯤ ꯌꯥꯝ ꯇꯥꯡ ꯂꯩꯔꯝꯃꯦ ꯃꯄꯨꯟꯗ ꯁꯨꯞꯅ ꯂꯨꯄꯥ 10 ꯄꯤꯔꯝꯃꯦ ꯑꯗꯣ ꯉꯥꯆꯤꯛꯁꯤꯅ ꯌꯥꯝ ꯍꯣꯡ ꯂꯩꯔꯝꯃꯦ ꯄꯋꯥꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ 100 ꯁꯤꯡꯁꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯍꯧ ꯇꯧꯗꯅ ꯑꯝꯇꯪ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯦ 10,000 ꯑꯃꯨꯛꯇꯪ ꯁꯨꯍꯟꯁꯦ 10,000 ꯍꯦꯛ ꯁꯨꯔꯕ ꯑꯗꯨꯝ ꯌꯥꯔꯦ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ
ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯂꯤꯁꯤꯡ 10 ꯍꯦꯛ ꯁꯨꯔꯕ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩ ꯈꯪꯅ ꯒꯤꯞ ꯑꯆꯧꯕ ꯑꯃꯃꯝ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯐꯥꯜꯇꯨꯒꯤ ꯒꯤꯞꯇꯤ ꯇꯧꯔꯣꯏ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯒꯤꯞꯇꯤ ꯇꯧꯔꯣꯏ ꯈꯔ ꯑꯆꯧꯕꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯅ ꯇꯧꯕ ꯉꯝꯅꯗꯕ ꯑꯗꯨꯒꯨꯝꯕ ꯒꯤꯞ ꯑꯆꯧꯕ ꯑꯃ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯎꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯒꯤꯗꯤ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯆꯦꯞ ꯄꯥꯏꯕ ꯅꯝꯕꯔ ꯑꯃ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯣꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯕꯒ ꯏꯁꯀ꯭ꯔꯤꯟꯁꯣꯠꯇ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯦꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯀꯦꯕ ꯑꯩꯅ ꯋꯥꯆꯦꯞ ꯄꯥꯏꯕ ꯅꯝꯕꯔꯗꯣ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯃꯤ 5 ꯂꯧꯈꯠꯀꯅꯤꯀꯣ ꯑꯗꯨꯒ ꯒꯤꯐ ꯑꯃꯃꯝ ꯇꯧꯔꯛꯀꯅꯤ ꯉꯛ ꯌꯧꯔꯛꯑꯦ ꯑꯗꯣ ꯒꯤꯐꯁꯦ ꯈꯔ ꯑꯆꯧꯕ ꯑꯃ ꯃꯌꯥꯝ ꯇꯧꯅꯗꯕ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ ꯑꯩꯅ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯒꯤꯐ ꯇꯧꯔꯒ ꯍꯦꯟꯅ ꯐꯖꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯒꯤꯐꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯊꯥꯗꯕꯤꯔꯝꯃꯣꯀꯣ ꯃꯌꯥꯝꯒꯤ ꯅꯤꯡꯕꯗꯣ ꯑꯩꯅ ꯊꯨꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯁꯤꯁꯤꯅ ꯃꯌꯥꯝ ꯄꯦꯟꯕ꯭ꯔꯥꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ Okay. Palang sa akin matenda. Ako'y mutkidor ba hingyang palang sa kayo. Ito na. Mayam na matang palang sa thong sa biyo. Mahaw daw biyo. Yaw lại văn. Thì sao rồi làm na ngasi thì mình tăng sai video rất là sợ chứ. Thằng cái video đó anh đâu mà thể làm cái lời na anh đâu mà hao muốn phụ nó lạc sẽ cái ngasi thì bye bye.